mayambu ahanba maktada kanglele pungwari channel gi makedagi bisok khoirakpamna taram noksari channel asina ngasisu tabada ki tujungba phawraba subscribers na thabira powari ama mayamda kudol tamjage haiduna poduna laksari wari asi lithok charapa matamda soikiba langkiba kaya yarabosu mayamna nungsibiduna ngakpi haiduna hajari aduga amana channel asibu mapung phanba matamda sarugya biboina ado madamna like amadi subscribe share to biram haiduna jari subscribe to matamda bell icon du on to biram mathangi wari thaglapa matamda ado madamgi phone da phangna bagida makta adu de wari se hongna ba toksaraki thodo se ina piklinga matamda asengba makki thoki ba wari makhangni ai si imagi mapamda leminari ba mayam pum namak singaduga ayamba matamda khangna sana ba habdo erami aduna imagi mapamda marak ta sapada imana ba singkaya singaduga loina duna isi adum sana ba habdo erami imagi mapam gai khoi gasi khara makhadi lamnai laikai ohomari kanaraga leba mafam jaga amani aduna marak ta suti phangba matam daisi adum challi pupu hegi manak ta sadum challi aduna piklinga matam dagi asum lakpaduna class 19 tamlaba madu phawbuda adum sat pa habdo erami aisi piklinga matam dagi horaga laigiting gi maram da kaya thudokna thajada ba anga ama oina horai aduna ima hina lai khuram sa habada aina kaya kanthok tuna loina lakpa ngaktani masina sumara moiduna imana sengondi yamna kana sairami laigiting gi maram da yamna tingki laikeli thajamala ba supati thajadraba supati hairaga imana yamna kana ngang ba habdo erami adubu phana kan ngangjari bapum namuk singadagi sada nasungba mate foramdi ai gi mingasi rahul haina kawi aduga mayam nanung sibiduna ton haina kawi isilinaw mari gi manung daisi nupa marakta khwaidagi atombani aduga ai gi khadi sanupi amalai dada hoi sanupi osi de piklingai matamdagi horaga makhoina imagi mapamda pak chalu haiba yadi ai thanda khaktani kalen suti tharakpa amasung suti leiba matamda ai de adum challi asumna matamgi matung ni isi khara piklingai matamda imagi mapamda isi khara salakpana saura phawboda dum satpa haibado irami matam madu aina class 10 tamlakpa madugi matamni class 10 tamlakpa haibesida bukhara makhidi sauri aduna hana piklingai matamda imagi mapamda thinakhiba imanaba singadasu saura phawboda mapung phana dum tinaba haibado eki asumna ai sunumit ado sahi gi exam loikibagi matamni boarding changdringai matam asida isi matam khara khaktangdi imagi mapam asida lairaga aisi kitang doira baso pothagi haiduna khalami yumdasu imanaba amata laiti isilinaw khakta mangai aduna laikai gi imanaba singnena lairiba singadusu magi boarding da loina sangakhiba maramna tinaba amata phangaudre aisu hana dagi hauna laikai gi imanaba singase pakna tinarakti masida ge se thakhai mukti imagi mapam da lairaga boarding da sangkhrage hairaga aisi lakhibani babana su yamna thengna matam asi sangna lokthana lair kanu hairaga hairakhi aisu hoi baba hairaga imagi mapam da lakhi asumna imagi mapam da hek lakpa matamda ibai hoi isen hoi mamhan hoi makhoi mayam sanglaga isi harau ta yamna kana tawkhi maduda mamhan asumna hairaklami nang buhanda class 10 thagadari-bra hoi maman ai handa class 10 thagadabani o phare kanu honoko class 10 da mark wangna phangdaba yadabani nangna mark wang he phanglapada nangna layo haiba khudimak aina loina legadoribani asumna hairakpadu daisi yamna harawrami adubu makhata na karamba school da tamgadabano haiduna haglapa matamda aina tamge khaliba school do hairami numitu mude khosu saising sana bulo silaba matungda magi mafam singda loina tumba sangnakhre aduga mathangi numita nongalak dai khoisi bol sanaba laikai gi lampa amada adum thoklami mamhanoi gi laikai asisu hana tagi horagai khuna adum sanarakpa laikai gi lampa amalai laikai gi lampa asisu matamgi matung ina mai loina thanduna yamna nungaina sijina ba habado ki laiminari ba imana ba mayam pum namak singadusu yamna nungaina harau tayamna sanaminaki bola sisu thengna mai thalabani na dum sana ba habado ki ai khoi gi laikai gi lampa haibadi ai gi laikai gi lampa adudi mai thande aduna laikai gi lampa adu mai amata thengna thandrabani na ai khoi su sana badu ining kha tamna sana ba phangde laikai gi lampa adu mai adu thengna thandrabani nei khoi su suksan sana di numidang gi matamda adabu imagi mapam gi lampa ga sidadi numidang gi matamda mai adu thengna thalabani nei khoi si adum nungaina sana ba habado ki
ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯏꯃꯥꯒꯤ ꯃꯄꯥꯝ ꯑꯁꯤꯗ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯊꯦꯡꯅꯔꯛꯄ ꯑꯃꯅ ꯏꯃꯥꯒꯤ ꯃꯄꯥꯝ ꯑꯁꯤꯗ ꯍꯥꯏꯕꯗꯤ ꯈꯨꯟꯖꯤꯟ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯊꯥꯏꯅꯉꯩꯗꯒꯤ ꯍꯧꯔꯒ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯔꯒ ꯌꯨꯝꯐꯝ ꯑꯃ ꯂꯩ ꯌꯨꯝꯐꯝ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯪꯅꯕ ꯎꯗꯦ ꯑꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯡꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯚꯥꯏ ꯑꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯕ ꯌꯨꯝꯐꯝ ꯑꯁꯤ ꯃꯁꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯃꯁꯤꯒꯤ ꯌꯨꯝꯐꯝ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯑꯩꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯪꯂꯨꯕꯗ ꯏꯃꯥꯟꯅꯕ ꯁꯨꯔꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯚꯥꯏ ꯃꯁꯤꯒꯤ ꯌꯨꯝꯐꯝ ꯑꯁꯤ ꯑꯩꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯏꯃꯥꯍꯣꯏ ꯕꯕꯥꯍꯣꯏꯅꯁꯨ ꯍꯥꯟꯅ ꯃꯃꯥꯡꯊꯛꯇ ꯃꯥꯏꯕ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏ ꯃꯥꯏꯕꯗꯨ ꯃꯍꯥꯛꯅ ꯂꯩꯔꯝꯕꯗꯨꯗ ꯂꯩꯀꯥꯏ ꯑꯁꯤ ꯈꯥꯡꯈꯣꯡ ꯆꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯍꯥꯏ ꯃꯗꯨꯗ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯂꯒ ꯈꯪꯂꯛꯄꯗꯨꯗ ꯃꯌꯥꯝ ꯆꯪꯂꯒ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯍꯥꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯨꯝꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯐꯨꯝꯖꯤꯟꯈꯤꯕꯅꯤ ꯍꯥꯏ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯌꯨꯝꯐꯝ ꯑꯁꯤ ꯇꯝꯅꯕ ꯍꯦꯟꯃꯟꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯪꯕ ꯉꯝꯅꯈꯤꯗꯕꯅꯤ ꯃꯔꯛ ꯃꯔꯛꯇꯁꯨ ꯍꯥꯟꯅ ꯃꯊꯤ ꯐꯣꯡꯉꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯌꯨꯝꯐꯝ ꯑꯁꯤ ꯃꯁꯤꯒꯤ ꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯕ ꯌꯨꯝꯐꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯥꯟꯅ ꯁꯨꯛꯆꯪ ꯆꯪꯅꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛꯇꯤ ꯈꯔ ꯆꯪꯕꯗꯤ ꯍꯧꯅꯔꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤꯒꯤ ꯌꯨꯝꯐꯝ ꯑꯁꯤꯁꯨ ꯃꯤ ꯆꯪꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯀꯤꯟꯅꯔꯛꯇꯕ ꯑꯁꯤꯒꯨꯝꯂꯕ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯌꯨꯝꯐꯝ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅꯗꯤ ꯆꯪꯅꯗꯦ ꯈꯔꯗꯤ ꯆꯪꯕ ꯍꯧꯅꯔꯦ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯃꯐꯝ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯤꯕꯁꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯁꯤ ꯈꯜꯂꯒ ꯑꯩꯁꯨ ꯌꯨꯝꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯌꯨꯝꯐꯝ ꯑꯁꯤ ꯊꯥꯏꯅꯉꯩꯒꯤ ꯌꯨꯝꯁꯥ ꯑꯃꯅꯤ ꯑꯗꯨꯅ ꯃꯩꯇꯩ ꯌꯨꯝꯁꯥꯗ ꯌꯥꯝꯅ ꯁꯥꯡꯅ ꯁꯥꯏ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯁꯨ ꯃꯗꯨꯗ ꯈꯥꯔꯤꯕ ꯁꯝꯕꯜ ꯑꯁꯤꯁꯨ ꯃꯔꯛ ꯃꯔꯛꯇ ꯈꯔ ꯇꯦꯛꯂꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯈꯔ ꯁꯤꯜꯂꯤ ꯍꯥꯏ ꯁꯝꯕꯜ ꯑꯁꯤꯁꯨ ꯀꯨꯏꯔꯕ ꯃꯥꯜꯂꯦ ꯁꯤꯟꯗꯕ ꯁꯝꯕꯜ ꯑꯁꯤꯁꯨ ꯏꯇꯦꯛ ꯇꯦꯛꯄ ꯃꯈꯩ ꯈꯥꯖꯤꯟꯗꯨꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯌꯨꯝꯐꯝ ꯑꯁꯤ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯏꯁꯨꯛ ꯁꯨꯛꯂꯒ ꯏꯁꯥꯗ ꯀꯤꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯔꯝꯃꯤ ꯌꯨꯝꯐꯝ ꯑꯁꯤ ꯌꯦꯡꯅ ꯑꯩꯒꯤ ꯏꯁꯥꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯌꯨꯝꯐꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯪꯕ ꯉꯝꯗꯦ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯂꯥꯏꯐꯝ ꯈꯔ ꯀꯟꯕ ꯖꯥꯠꯂꯥ ꯈꯜꯂꯝꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯁꯨꯛ ꯀꯨꯏꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯊꯥꯖꯗꯕ ꯑꯩꯁꯤ ꯌꯨꯝꯐꯝ ꯑꯁꯤ ꯍꯦꯛ ꯎꯔꯨꯕꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯗꯨം ꯐꯥꯎꯔꯤꯕꯁꯤ ꯀꯔꯤꯅꯣ ꯃꯁꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯏꯃꯥꯟꯅꯕ ꯁꯨꯔꯖꯅ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯆꯨꯝꯂꯝꯕ ꯌꯥꯏ ꯑꯁꯤ ꯈꯜꯂꯒ ꯑꯩꯁꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯕꯣꯜ ꯑꯗꯨ ꯁꯥꯟꯅꯔꯦ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯍꯦꯛ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯕꯣꯜ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯏꯁꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯌꯨꯝꯐꯝ ꯃꯄꯥꯁꯤ ꯂꯥꯜꯂꯒ ꯆꯠꯄꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯈꯪꯍꯧꯗꯅ ꯏꯁꯥꯁꯤ ꯇꯨ ꯁꯨꯝꯈꯤꯕꯒꯤ ꯃꯇꯧꯒꯨꯝꯅ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯏꯁꯥꯁꯦ ꯐꯥꯊꯔꯒ ꯏꯁꯥꯁꯦ ꯑꯗꯨꯝ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯂꯥꯛꯄꯅ ꯃꯃꯥꯟꯍꯣꯏꯒꯤ ꯌꯨꯝꯐꯝ ꯑꯗꯨ ꯌꯧꯔꯦ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯍꯧꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯍꯥꯏꯕꯗꯤ ꯌꯨꯝꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯕꯗꯣ ꯏꯃꯥꯟꯅꯕ ꯁꯨꯔꯖꯅ ꯂꯤꯔꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩꯁꯨ ꯆꯥꯛ ꯆꯥꯅ ꯃꯃꯥꯟꯍꯣꯏ ꯏꯅꯦꯍꯣꯏꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯃꯗꯨꯗ ꯃꯃꯥꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗꯕꯅꯤꯗ ꯃꯗꯨꯒꯤ ꯁꯨꯔꯖ ꯍꯥꯏꯕ ꯑꯉꯥꯡꯗꯨꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗ ꯀꯔꯟ ꯌꯥꯝꯅ ꯐꯨꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯌꯦꯡꯂꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯥꯟꯅꯁꯤꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗꯦ ꯉꯁꯥꯏ ꯑꯩꯅ ꯏꯁꯥꯁꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯒ ꯂꯥꯛꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯃꯥꯟꯒꯤ ꯋꯥꯍꯩ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯈꯤꯇꯪꯗꯤ ꯂꯩꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯁꯤ ꯕꯣꯜ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯅꯣꯡ ꯑꯁꯤ ꯃꯝꯅ ꯂꯥꯛꯂꯒ ꯅꯣꯡ ꯑꯁꯤ ꯆꯨꯕ ꯍꯧꯔꯛꯂꯦ ꯑꯩꯈꯣꯏꯁꯨ ꯅꯣꯡ ꯑꯁꯤ ꯑꯍꯥꯟꯕ ꯆꯨꯔꯛꯄꯗ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯇꯅ ꯅꯣꯡ ꯑꯁꯤ ꯄꯪꯀꯟ ꯆꯨꯔꯛꯀꯗꯕ ꯃꯥꯟꯗꯦ ꯍꯥꯏꯔꯒ ꯕꯣꯜ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯅꯣꯡ ꯑꯁꯤ ꯅꯨꯃꯤꯠ ꯇꯥꯕ ꯍꯧꯖꯤꯜꯂꯛꯄ ꯈꯔ ꯃꯝꯕ ꯍꯧꯖꯤꯜꯂꯛꯄ ꯃꯗꯨꯒꯤ ꯃꯇꯝꯗ ꯅꯣꯡ ꯑꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯦꯛꯇ ꯖꯔꯝ ꯍꯥꯏꯔꯒ ꯅꯣꯡ ꯑꯁꯤꯁꯨ ꯆꯨꯊꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯁꯥꯟꯅꯃꯤꯟꯅꯔꯝꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯈꯔ ꯊꯨꯅ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯂꯦ ꯑꯗꯨꯕꯨ ꯅꯣꯡ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯆꯨꯊꯔꯛꯄꯁꯤꯗ ꯏꯁꯥꯁꯤꯡ ꯑꯁꯤ ꯆꯦꯟꯕꯗ ꯄꯥꯡꯒꯜ ꯏꯊꯣꯛ ꯊꯣꯛꯂꯝꯗꯦ ꯂꯝꯄꯥꯛ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯏꯐꯨꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯧꯔꯒ ꯁꯥꯟꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡ ꯑꯁꯤ ꯆꯨꯊꯔꯛꯂꯕꯗꯨꯗ ꯍꯥꯟꯅ ꯏꯐꯨꯜ ꯊꯣꯛꯂꯝꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯩꯈꯣꯝ ꯑꯣꯟꯊꯣꯛꯂꯛꯇꯨꯅ ꯑꯩꯈꯣꯏꯁꯤ ꯏꯁꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯆꯦꯟꯕꯗ ꯄꯥꯡꯒꯜ ꯌꯥꯎꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯑꯗꯨꯝ ꯆꯦꯟꯅꯔꯛꯄꯅ ꯑꯩꯁꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯁꯨꯔꯖꯅ ꯉꯥꯏꯈꯣꯗ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯕꯗꯤ ꯏꯁꯥꯁꯦ ꯂꯣꯏꯅ ꯍꯦꯛꯇ ꯅꯥꯕ ꯇꯥꯔꯦ ꯌꯥꯔꯦ ꯆꯦꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯃꯁꯤꯒꯤ ꯌꯨꯝꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪꯗ ꯑꯣꯏꯔꯕꯁꯨ ꯅꯣꯡ ꯑꯁꯤ ꯍꯥꯡꯗ꯭ꯔꯤꯕ ꯃꯈꯩ
ꯄꯣꯊꯥꯔꯒ ꯉꯥꯏꯍꯥꯛꯇꯪꯗꯤ ꯂꯩꯈꯤꯁꯤ ꯑꯁꯤ ꯍꯥꯏꯔꯛꯄꯗꯨꯗ ꯑꯇꯩ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯃꯗꯨꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯇꯧꯔꯒ ꯃꯊꯪ ꯌꯨꯝꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯩꯁꯨ ꯏꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯂꯩꯇꯅ ꯑꯗꯨꯝ ꯆꯦꯟꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯌꯨꯝꯐꯝ ꯑꯗꯨꯗ ꯃꯄꯨꯡ ꯐꯥꯅ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯃꯐꯝ ꯖꯒꯥꯗꯨꯗ ꯉꯥꯏꯍꯥꯛꯇꯪꯗꯤ ꯅꯣꯡ ꯑꯁꯤ ꯊꯨꯞꯂꯝꯃꯤ ꯊꯥꯏꯅꯉꯥꯏꯒꯤ ꯁꯪꯒꯥ ꯌꯨꯝꯁꯥ ꯑꯣꯏꯕꯅꯤꯅ ꯃꯪꯒꯣꯜꯒꯤ ꯃꯁꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯄꯨꯂꯞ ꯇꯥꯁꯤꯜꯂꯒ ꯐꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯁꯥꯟꯅꯔꯒ ꯅꯣꯛꯈꯤꯗꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯝꯃꯤ ꯅꯣꯡ ꯑꯗꯨꯁꯨ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯔꯒ ꯑꯗꯨꯝ ꯀꯟꯅ ꯆꯨꯊꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯤ ꯃꯄꯥꯟ ꯑꯗꯨ ꯌꯥꯝꯅ ꯊꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯁꯨꯔꯖꯇ ꯃꯄꯥꯟ ꯑꯁꯤ ꯑꯃꯨꯛꯇꯪꯗꯤ ꯊꯣꯛꯅꯤꯡꯉꯤ ꯀꯗꯥꯏꯋꯥꯏꯗ ꯊꯣꯛꯂꯒ ꯌꯥꯒꯗꯕꯅꯣ ꯌꯨꯝꯐꯝ ꯑꯁꯤ ꯃꯄꯥꯟ ꯊꯣꯛꯄꯗ ꯀꯩꯁꯨ ꯀꯥꯏꯗꯕ ꯑꯣꯏꯕ ꯁꯥꯠꯂꯥ ꯍꯥꯏꯔꯒ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯁꯨꯔꯖꯇ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯁꯨꯔꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯥꯏꯈꯣꯗ ꯅꯪꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯈꯪꯒꯠꯂꯒ ꯂꯩꯈꯣꯗ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯥꯟꯅꯕ ꯁꯨꯔꯖꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯂꯦ ꯑꯗꯨꯕꯨ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯨꯗ ꯏꯃꯥꯟꯅꯕ ꯁꯨꯔꯖꯇ ꯑꯩꯅ ꯍꯥꯏꯈꯤ ꯑꯁ ꯚꯥꯏ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯃꯊꯛ ꯊꯪꯕ ꯃꯣꯡꯁꯣꯡꯒꯤ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯑꯩꯁꯦ ꯑꯃꯨꯛꯇꯪꯗꯤ ꯃꯄꯥꯟ ꯊꯣꯛꯂꯒ ꯌꯦꯡꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯁꯨꯔꯖꯇ ꯋꯥ ꯃꯈꯥ ꯇꯥꯅ ꯑꯃꯠꯇ ꯉꯥꯡꯕ ꯂꯩꯇꯅ ꯃꯊꯛ ꯊꯪꯕ ꯃꯣꯡꯁꯣꯡ ꯂꯩꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯑꯩꯁꯤ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯄꯔꯞ ꯆꯦꯟꯊꯣꯔꯛꯂꯦ ꯑꯁꯨꯝꯅ ꯑꯩꯁꯨ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯌꯦꯅꯈꯥꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯧꯍꯨꯝ ꯑꯃ ꯑꯩꯒꯤ ꯏꯁꯥꯁꯤ ꯊꯦꯡꯂꯛꯄꯒꯤ ꯃꯇꯧꯒꯨꯝꯅ ꯇꯧꯕ ꯍꯧꯔꯛꯂꯦ ꯑꯩꯁꯨ ꯏꯁꯥꯁꯤ ꯃꯈꯥ ꯇꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯂꯩꯇꯅ ꯌꯦꯅꯈꯥ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯩꯁꯤ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ ꯑꯩꯁꯨ ꯃꯄꯥꯟ ꯊꯣꯛꯂꯤꯕꯗꯨ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯈꯪꯒꯠꯂꯒ ꯊꯝꯂꯛꯄ ꯃꯔꯝꯅ ꯄꯥꯛꯅ ꯂꯣꯏꯌꯨ ꯍꯥꯏꯕꯗꯤ ꯌꯥꯔꯝꯗꯦ ꯑꯁꯨꯝꯅ ꯃꯄꯥꯟ ꯊꯣꯛꯄ ꯂꯣꯏꯔꯝꯗꯥꯏꯒꯤ ꯇꯥꯟꯖꯥꯗꯨꯗ ꯌꯦꯅꯈꯥꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯁꯠ ꯂꯥꯎꯅ ꯂꯥꯜꯂꯒ ꯆꯠꯈꯤꯕ ꯑꯃ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯎꯕ ꯍꯧꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯧ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯍꯦꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯐꯥꯎꯕ ꯍꯧꯔꯛꯂꯤ ꯉꯁꯥꯏ ꯃꯈꯩꯗꯤ ꯏꯁꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯇꯅ ꯑꯗꯨꯝ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯏꯁꯥꯁꯤ ꯂꯩꯇꯥꯐꯝ ꯑꯃꯠꯇ ꯈꯪꯍꯟꯗ꯭ꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯁꯤ ꯃꯄꯥꯟ ꯊꯣꯛꯄꯗ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯅꯤꯡ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯩꯁꯤ ꯍꯟꯅ ꯌꯦꯡꯗꯨꯅ ꯏꯁꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯏ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯁꯤ ꯂꯥꯛꯂꯦ ꯑꯗꯨꯝꯅ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯂꯥꯛꯂꯕ ꯃꯇꯝꯗ ꯑꯩꯁꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯇꯝꯃꯤ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯊꯣꯛꯂꯒ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯌꯦꯅꯈꯥꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯍꯥꯏꯐꯦꯠꯇꯤ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯝꯅ ꯆꯦꯞꯊꯔꯒ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯍꯥꯏꯐꯦꯠ ꯇꯥꯈꯤꯕꯒꯨꯝ ꯇꯧꯏ ꯃꯈꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯔꯨꯕꯗꯒꯤ ꯏꯁꯥꯁꯤ ꯉꯁꯥꯏꯗꯒꯤ ꯀꯤꯅ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯜ ꯑꯗꯨ ꯑꯃꯠꯇ ꯇꯥꯗꯕ ꯃꯥꯜꯂꯤ ꯑꯩ ꯈꯛꯇꯅꯤ ꯇꯥꯔꯤꯕꯁꯤ ꯇꯥꯟꯖꯥꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯚꯥꯏ ꯆꯠꯅꯕ ꯇꯧꯔꯁꯤꯔꯣ ꯃꯐꯝ ꯖꯒꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯕ ꯃꯥꯜꯂꯤꯗ ꯍꯥꯟꯅ ꯃꯃꯥꯡꯊꯛꯇꯁꯨ ꯋꯥꯔꯤ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯁꯨꯔꯖꯅ ꯂꯩꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯝꯍꯟꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯏꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯋꯥꯏꯗ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯤꯕꯅ ꯌꯥꯔꯛꯇ꯭ꯔꯦ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯦꯔꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯀꯅꯥꯅ ꯀꯩꯗꯧꯒꯗꯧꯔꯤꯕꯅꯣ ꯀꯩꯁꯨ ꯑꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯅꯣꯡ ꯑꯗꯨꯁꯨ ꯄꯥꯊꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯌꯨꯝꯗ ꯍꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯤ ꯊꯣꯛꯄ ꯍꯧꯔꯛꯂꯤ ꯑꯩꯁꯨ ꯌꯨꯝꯐꯝ ꯑꯗꯨꯗ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ ꯑꯁꯨꯝꯅ ꯑꯩꯁꯨ ꯃꯃꯥꯍꯣꯏꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠꯇꯨꯃꯗꯤ ꯏꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯏ ꯏꯁꯥꯁꯨ ꯂꯣꯛ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯒꯨꯂꯤ ꯑꯃꯁꯨ ꯆꯥꯁꯤꯜꯂꯝꯃꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯇꯨꯝꯊꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯇꯨꯝꯕ ꯍꯧꯏ ꯑꯩꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯁꯤ ꯏꯕꯥꯏꯆꯧꯕꯒꯤ ꯍꯦꯛ ꯅꯥꯀꯜꯗ ꯊꯥꯕ ꯐꯃꯨꯡ ꯑꯃꯅꯤ ꯑꯗꯨꯅ ꯏꯕꯥꯏꯆꯧꯕꯒꯤ ꯅꯥꯀꯜꯗ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯁꯤꯗ ꯑꯩꯁꯨ ꯇꯨꯝꯊꯒꯦ ꯍꯥꯏꯗꯨꯅ ꯑꯃꯗ ꯑꯣꯟ ꯇꯧꯔꯝꯃꯤ ꯏꯁꯥꯁꯨ ꯂꯣꯛ ꯇꯧꯔꯛꯀꯗꯕꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯅꯥꯇꯣꯟ ꯑꯁꯤꯁꯨ ꯏꯐꯨꯟ ꯐꯨꯡꯒꯠꯂꯤ ꯑꯩꯕꯨ ꯏꯁꯥꯁꯤ ꯅꯥꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯂꯣꯛ ꯇꯧꯒꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯅꯥꯇꯣꯟ ꯑꯁꯤꯁꯨ ꯏꯐꯨꯟ ꯐꯨꯡꯒꯠꯂꯤ ꯃꯇꯝ ꯑꯁꯤꯁꯨ ꯐꯅ ꯊꯦꯡꯂꯤ ꯃꯝꯍꯟꯍꯣꯏꯁꯨ ꯂꯣꯏꯅ ꯇꯨꯝꯊꯅꯈ꯭ꯔꯦ ꯑꯩꯒ ꯊꯪꯅꯅ ꯇꯨꯝꯃꯤꯟꯅꯔꯤꯕ ꯏꯕꯥꯏ ꯑꯁꯤꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ ꯑꯩ ꯈꯛꯇ ꯉꯥꯏꯔꯛꯂꯤ ꯑꯩꯁꯨ ꯇꯨꯝꯊꯒꯦ ꯍꯥꯏꯗꯨꯅ ꯃꯤꯠ ꯑꯁꯤ ꯎꯏꯁꯤꯟꯕ ꯍꯧꯔꯛꯄꯗ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯗ ꯀꯔꯤꯅꯣ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯐꯤꯕꯝ ꯀꯥꯏꯔꯕ ꯌꯥꯝꯅ ꯄꯪꯋꯥꯡ ꯋꯥꯡꯕ ꯅꯠꯇꯕ ꯅꯨꯄꯥ ꯑꯃ
ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯅ ꯎꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯁꯤꯗꯒꯤ ꯏꯁꯥꯁꯤꯁꯨ ꯃꯤꯠ ꯑꯁꯤ ꯄꯥꯛ ꯍꯦꯛꯇ ꯎꯁꯤꯟꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯩꯅ ꯃꯤꯠ ꯑꯁꯤ ꯍꯦꯛ ꯎꯁꯤꯟꯕꯒ ꯀꯅꯥꯅꯣ ꯑꯃ ꯍꯦꯛ ꯎꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯒꯤ ꯏꯁꯥꯁꯤꯁꯨ ꯊꯛ ꯅꯤꯛꯄ ꯍꯧꯔꯛꯂꯤ꯫ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯏꯁꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯛꯇꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯊꯛ ꯅꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯑꯩꯕꯨ ꯏꯁꯥꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯒꯨꯂꯤ ꯆꯥꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯏꯀꯥꯟ ꯀꯥꯟꯅꯗ꯭ꯔꯤ꯫ ꯑꯩꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤ꯫ ꯑꯁꯤ ꯈꯜꯂꯒ ꯑꯩꯒꯤ ꯏꯁꯥꯁꯤ ꯊꯨꯞꯆꯤꯜꯂꯒ ꯌꯥꯝꯅ ꯀꯟꯅ ꯈꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯅꯤꯛꯄ ꯍꯦꯟꯃꯜꯂꯛꯄꯗꯨꯗ ꯏꯕꯥꯏꯆꯧꯕꯗ ꯑꯩꯁꯨ ꯍꯧꯗꯣꯛꯂꯤ꯫ ꯏꯕꯥꯏꯆꯧꯕꯁꯨ ꯑꯩꯅ ꯍꯧꯗꯣꯛꯄꯗꯨꯗ ꯃꯁꯥꯗꯨ ꯃꯃꯤꯠ ꯁꯤꯡꯂꯕ ꯃꯥꯜꯂꯤ꯫ ꯃꯍꯥꯛꯁꯨ ꯍꯧꯒꯠꯂꯛꯂꯕ ꯃꯇꯝꯗ ꯃꯝꯍꯟꯒ ꯏꯅꯦꯍꯜꯒꯗꯁꯨ ꯍꯧꯗꯣꯛꯂꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯤ ꯇꯛꯊꯣꯛꯄ ꯅꯥꯟꯊꯣꯛꯄ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯝ ꯍꯦꯛ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯝꯍꯟꯒꯤ ꯃꯇꯨꯡ ꯊꯪꯕ ꯁꯔꯨꯛꯇ ꯐꯤꯕꯝ ꯌꯥꯝꯅ ꯀꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯃꯁꯛ ꯃꯁꯥꯁꯨ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ, ꯃꯁꯝ ꯑꯗꯨꯁꯨ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯊꯥꯗꯔꯒ ꯊꯔꯥꯛ ꯌꯥꯜꯂꯒ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯑꯩꯁꯨ ꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯤꯕꯅ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯗꯨ ꯎꯔꯛꯄꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯑꯗꯨꯝ ꯍꯦꯛ ꯂꯥꯎꯈꯤꯕ ꯃꯇꯝꯗ ꯃꯝꯍꯟꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯝꯍꯟꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛꯇ ꯀꯅꯥꯅꯣ ꯑꯃ ꯂꯩꯔꯤ, ꯃꯝꯍꯟ ꯑꯃꯨꯛꯇ ꯑꯁꯤ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯃꯝꯍꯟꯁꯨ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯇꯧꯔꯤꯕ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯝꯍꯟꯗꯨ ꯅꯪꯒꯤ ꯃꯤꯠꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯃꯝꯍꯟ, ꯑꯩ ꯏꯁꯥꯁꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ, ꯑꯩ ꯑꯃꯨꯛꯇꯪ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯛꯊꯣꯛ ꯅꯥꯟꯊꯣꯛꯄ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯊꯣꯡꯅꯥꯎꯒꯤ ꯃꯄꯥ ꯊꯪꯕ ꯁꯔꯨꯛꯇ ꯇꯣꯟ ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯟꯅ ꯀꯧꯕꯒꯤ ꯃꯈꯣꯜꯒꯨꯝꯅ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯀꯌꯥꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯅ ꯍꯦꯛ ꯇꯥꯔꯨꯕꯗ ꯏꯁꯥꯁꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯀꯤꯅ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯁꯤ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯂꯦ꯫ ꯃꯗꯨꯗ ꯃꯝꯍꯟꯗ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯈꯤ, ꯃꯝꯍꯟ, ꯊꯣꯡꯅꯥꯎ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯛꯂꯤ꯫ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯤꯕꯁꯤ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯕ ꯃꯈꯣꯜ ꯑꯃꯗ ꯀꯧꯔꯛꯂꯤ꯫ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯃꯝꯍꯟ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯝꯍꯟꯗ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯝꯍꯟꯍꯣꯏꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯇꯥꯗꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯏꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯇꯥꯗꯦ, ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯇꯞꯊꯧ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯇꯣꯏꯅ ꯀꯧꯁꯤꯜꯂꯛꯄꯗꯨꯗꯒꯤ ꯏꯁꯥꯁꯤ ꯅꯥꯀꯣꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯃꯦꯜꯂꯒ ꯈꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯂꯣꯏꯅ ꯍꯦꯛꯇ ꯐꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯦꯛ ꯐꯈꯤꯕꯗꯨꯗꯒꯤ ꯏꯁꯥꯁꯤ ꯅꯦꯅꯥ ꯇꯥꯔꯛꯇꯨꯅ ꯑꯩꯁꯤ ꯐꯃꯨꯡꯗ ꯌꯥꯝꯅ ꯇꯞꯅ ꯍꯤꯞꯊꯗꯨꯅ ꯑꯩꯁꯤ ꯄꯣꯊꯥꯔꯤ꯫ ꯏꯅꯦꯍꯜꯅꯁꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨꯗ ꯑꯩꯅ ꯈꯤꯇꯪꯗꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯁꯤ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯝꯅ ꯄꯣꯊꯥꯈꯤꯕꯗꯨꯗ ꯑꯩꯁꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯗꯨꯅ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯣꯡ ꯑꯗꯨꯁꯨ ꯆꯨꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯤ ꯃꯄꯥꯟ ꯑꯃꯨꯛꯇꯪꯗꯤ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗ ꯑꯩꯁꯤ ꯊꯣꯛꯂꯝꯃꯤ꯫ ꯃꯝꯍꯟꯍꯣꯏꯒꯤ ꯌꯦꯅꯈꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯇꯧꯗꯕꯅꯤ꯫ ꯑꯩꯁꯨ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯁꯥꯁꯤ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯂꯩꯇꯅ ꯑꯗꯨꯝ ꯊꯣꯛꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯅꯣꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯨꯕ ꯃꯔꯝꯅ ꯃꯝꯍꯟꯍꯣꯏꯒꯤ ꯌꯦꯅꯈꯥ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯁꯤꯁꯨ ꯈꯔ ꯃꯈꯩꯗꯤ ꯅꯣꯡꯅꯒ ꯆꯨꯕꯒ ꯃꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯈꯜ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯂꯩꯇꯅ ꯃꯄꯥꯟ ꯑꯗꯨ ꯊꯣꯛꯄ ꯂꯥꯛꯂꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯩꯒꯤ ꯅꯥꯀꯣꯡ ꯊꯪꯕ ꯁꯔꯨꯛ ꯍꯥꯏꯕꯗꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯣꯏꯔꯞꯅ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯇꯣꯟ ꯍꯥꯏꯔꯒ ꯌꯥꯝꯅ ꯇꯞꯅ ꯀꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯒ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯐꯠ ꯂꯥꯎꯅ ꯂꯩꯁꯤꯟꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯀꯩꯅꯣꯗ, ꯍꯧꯖꯤꯛ ꯋꯥꯏꯗꯒꯤ ꯑꯩꯒꯤ ꯅꯥꯀꯣꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯀꯧꯔꯛꯄꯗꯨ ꯀꯅꯥꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯥꯁꯤ ꯆꯤꯡꯅꯕ ꯀꯌꯥꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯃꯥꯡ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯃꯥꯏ ꯑꯁꯤꯃꯨꯛ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯈꯔ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯃꯨꯁꯤꯟ ꯃꯨꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯕꯥꯟꯗ ꯐꯤꯖꯥꯎ ꯏꯜꯂꯒ ꯃꯝꯍꯟꯍꯣꯏꯒꯤ ꯌꯦꯅꯈꯥꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯍꯧꯔꯤꯕ ꯇꯩꯔꯦꯝ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯁꯠ ꯂꯥꯎꯅ ꯂꯩꯁꯤꯟꯈꯤꯕꯗꯨ ꯑꯩꯁꯨ ꯎꯍꯧꯔꯦ꯫
Madu uhoriba pumnamak aduna maram oiduna isi hojik ngaktangi mamangda aigi nakong thangba sarugudada ming kaurakibaduga aduga hojik uribaduga isasi kibana yaraktri hojik oida mamang thangba sarugasida laisingkibadu kai ai khara thuna sangdaba yadre asi hairaga mapan thoklamba pumnamak ado khara thuna loisilaba matungda isi parap imung lomda changlakle aduga mamangga inhelgada hojik ngaktangi mamangda tokiba pumnamak ado loin hekta tamle maduda mamhana kana laike haiduna maning thong thangba sarukki thong adu hangdoklaga ingthuklure adubu kanagumba amata leite haiduna mamhanna hairakle numitugi numidangi matamda aigi sasi laifam chafam amata khanglamdi kanagumba misa amana isi thongkalomda laklo hairaga yamna toina kauba horkle makhol mayam singaduna aigi sasi laifam chafam khangdaba maramna imung lamya asida kosin senduna khangba haibadu irami isasi kibe mankhibana mayam sangna phaba haibadu soinare aduba ingonda tawriba punamak asidi mamhanna karigumba amata khangba nati wakhala sisu gyan matik manglaga chorol yamna lon ba horakle thongkal da nupa malakle ai siamna toina kaurakle ai sataba yadre hairaga isasi chorol yamna lon ba haibadu iraklami masigi matung tarakpada tawriba mo moto kaya singasina maram oduna mamhange inhelgasu masasi laita pham khangdraba male maiba ama kauraga yangan se haiduna hairakle adumna mamhaloi ki laikai yamna haiba maiba ma lei haduna mamhanna numidangi matam adu thenglabasu thengne kaurakle ngai haktangi matungda maiba sisu hek laklaba matungda aigi sasi maibadu uba yadi hai yamna kana laurakle hai maibaduna phanaba leyengba matamda aigi sasi yamna kana laurami hai isada phataba lai amana mapung phana khudum changkhraba matam aduda aigi sasi karigumba madi toba horkle hai matau kaya singaduda aigi sasi mayam sangduna phana punaduna yamna kana lakna rengai matam asida maibaduna su phana bani haduna mantra kaya marom ama sonba horakpa madugi matam daigi sasi maibadugi masata na chongsin duna ai nang hatkane haduna hairami hai adubu maibaduna yamna kana mantra du solaba matung daisi mihula do phatharaba matungda mayam sangduna si phazilaga nena tana pharami hai madugi matung tarakpada maibaduna thare nangna hoji changliba angang asi masi mara karinta leitaba angang ni nangna karigumba angang asi fazana thadoklo aduga nanggi apambada su hairaklo adu haina hanglakpaduda aigi sada changliba lai phatabaduna ai karigumba amata pamde masigi angang asigi mathwai asi pami mahaki thawai asi pudana ai sapangam loi hairaka yamna kana marai toraklami hai matau kaya singaduda maibaduna su yamna kana ngamnabani haduna marai narakpada kona thangda maibaduna ngamlaba matungda aingonda changliba lai phatabaduna sumna haiki kaisu leitraba angang macha amana aigi phamda laklaka mapan hekta thoksenba amang asoi hekta toksenba madu yadaba maramna mahaki masasi so aina saibi se thingpi bani aduna mahaki mathawaya se aina pudana sukcha chatlu maibadu su asamba maibana ti hai aduna maibaduna yamna ngamna bani haduna kana honarapada kona thangdai ki sada changliba lai phatabadu su thokre aduga mahakna saningle hariba posagadu thadolaba matungda mahaksu adum chakhibani hai ngai haktangi matungda isi gyan tarakle ain he gyan tarakpada maibaduna sumna haraklami ibungo nang gyan tarabra aisu gyan tare haiduna koga sinomi aduga maibaduna matau karamna thokiba thodopum namak singno haiduna harakpada nahanmuk aina mapan thoksingkiba aduga bol sanaba hanjalakpada tawkiba pum namak singadu loin hekta tammi adum hekta makpada maibaduna sumna harakle madugi yumpham adu thaina ngaidagi hainaraklaba mafam jaga amani matung anaudi khangjilu madugi mafam jaga adu adum khara adum tawbani aduna kanagumba mata mafam jaga aduda sangba tarabasu amang asoi mata tawde hausina adum khara pharabani thaina ngai matamda kanagumba mata sangnaba ngamnaba nati phare masitagi di karigumba mata tawraklaroi nang suna sado mayam sangduna lakna phana tawkhiba maramna khara makhadi warani aduna mahimanai gumbado khara napangan ka naba sasin thaksilu asi haram laba matungda maibado sakre asum nangi haktangi matungda isu isa se wari haiduna tum pothari nongalaba matungda isu mamhanda yumda halage haiduna yumda tum halakle adubu mamhanda matung manaudi masigi yumpham asi nangna ikhuda lakpa matamda mafam jaga se karigumba mata sangba tawrunu sangbadi lairadana hana phawba yengba tawrunu haiduna mamhana ingonda hiraklami
ꯑꯩꯁꯨ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯏꯁꯥꯁꯤ ꯅꯥꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯍꯧꯈꯤꯕ ꯂꯥꯏꯍꯧ ꯑꯗꯨꯁꯨ ꯑꯩꯒꯤ ꯍꯛꯆꯥꯡꯗꯒꯤ ꯂꯥꯏ ꯐꯠꯇꯕꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯗ ꯏꯁꯥꯁꯤ ꯂꯣꯏꯅ ꯍꯦꯛꯇ ꯐꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯩꯁꯤ ꯏꯀꯟ ꯀꯟꯅ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯃꯥꯍꯣꯏꯗ ꯆꯠꯂꯕꯁꯨ ꯃꯗꯨꯒꯤ ꯌꯨꯝꯐꯝ ꯑꯗꯨ ꯑꯩ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯃꯗꯨꯒꯤ ꯖꯒꯥꯗꯣ ꯂꯥꯜꯂꯒ ꯆꯠꯄꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯑꯁꯦꯡꯕ ꯊꯣꯛꯄ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫